Kwakta dagi Phougakchao Ikhai Makha Bazaar Kuki gi Londana Kangbai Bazaar haina khangnaba mafam asi phaobada Central Force na thamlamba Barricade amadi bunker sing louthokhre haina Manipur Police ki makok thongba officer sing na media da phongdokkhrabasu numidang gi matamdadi barbed wire amadi mine protected vehicle sing Tidim lambi da khamjinduna thamli haina Phougakchao Ikhai village volunteer sing na phongdorakli Phougakchao Ikhai gi village volunteer nauton koba mana paumi sing da hai Central Force ki Barricade sing louthokhre haina print amadi electronic media da yaurokpada angakpa fawi Barricade amadi bunker louthokhre hairabasu numidang wairam pung 5 rom tarakpadagi mine protector vehicle sing Tidim lambi da thoraktuna khamjilaga thami aduga barbed wire amadi upakta yot pi thajinba sing adu lambi da puthoktuna praja sing da ayet apan kaya thohanduna leiri ayung nungthilgi matamdana Central Force ki gari sing amadi Casper gari sing Phougakchao Ikhai gi leirak khulakta khamduna lei haina makhata ki numidang gi matamda numidek tasanda agadi akoi hauji lairiba barricade lauthoi haiba singje barricade hanagi na hamu musum chap manana lai hauji nungding gi matamda na lai khurakta Casper sing khamjanlaga mayam lakpada udana mane na Casper sing lai khurakta khamjana thami pung 5 numidang gi pung 5 hektar agadi lambi sorokta hanagi maina chap manana lai mayam laga so amta yengbiyu pinamli electronic media singda phongdokkhraga praja mayam na turbung gp da Santi lairi haibese masi laibak thiban Village volunteer boy koba manaso hai lengak na media da phongdokhiba torbung gp dagi lanjen na ruraba mioi chatret chanipan amuk hanjilaktuna leiri haikiba do aran bani aduga kuki sing na maning makha tauna torbung Phougakchao Ikhai Makha Bazaar da chathok chasin tawbadi yahanba aduga maitegi khunja sing na yumdagi pot chei louthoke haibadi yahandaba thawong asi yaningde haina mahangna makha taki Laingang na jumamang dhabi gare akoi torbung dami chatte chani pan changi na adu soibani akoi na changi baji torbung gp gi oina ni akoi gi torbung jida akoi gi mi changba laitari IRB team ama thara ga akoi changba yana bagi sin baji jo akoi gi laingang na matam khar thengda laga laire si jo thu matam da changhan biu aduga Churchanpur gi district ki site akoi gi torbung lom da lairiba ayet apanji torbang Churchanpur gi di amata laite moi gi free thadoi aduga akoi gi Bisempur gi jaga dana ayet apan pibiri je kari maram ge no si ju Manipur ki laingang na miyeng tabiyo sab mana ba miyeng da akoi gi laiba pu ngakpi riba akoi mapi mapa wi sing ngakpiu akoi gi mana da ba miyeng yeng baji akoi thengna penjade kuki gi na free thadok pa akoi mitei gi na phajan ba sigi thabak sidi akoi sungya yaning de sab mana ba miyeng da akoi laingang na yengbiu akoi kuki amadi mitei yani gi karakter laiba akoi gi security gi matang ji kupchan na yengbiraga akoi sab chaba mong de thambiu na Phougakchao Ikhai da changja fam loduna leiribi chanam bi mola kaubi nupi amana phongdokhibada Phougakchao Ikhai Makha Bazaar da leiriba Central Force sing asina numidang hek oibaga Phougakchao Ikhai mamang leikai da leiriba yumgi yena khalukha da koichat chatuna leibadagi lamdam asigi nupi angang sing mi painare nupa sing na khul ngakhi bani haiduna yumdagi thokhraba matung Central Force sing asina nupi angang leiba yumgi yena khalukha da ahing athengbada koichat chatli Central Force sing gi thawong asi lengang na mideng changbiu haina mahangna makhata khi Athing matam da haibati satpa matam da su moina athing baje pibire adi nupi angang leira khulak da su moina duty ne ko chatpire adu maram leite adu akhoi ngak piba la ibra adu na rang nupi angang je kari toina jengba la piribra adu bodo khoina pamjade ngak ke haira gadi mai magi boundary oiriba area sida ngak piba na akhoi di pami khoi leira khulak ta pa ngak pado akhoi pamjade akhoi je huji megi tang hum dagi akhoi je moina jung mai thadok piraga akhoi ji thoklak pani adubu ngasi yobauda idamdam akoi gi jungpham ni haiba akoi yengbagi tanja pidre moina kuki gi na adum phida thaba moi gi maramdam da hanja kharo akoi gi yumda changje gi haiba je asi laingak na thingbi baje akoi yam pendre aduna athubu matamda akoi gi yumda hanjan bado akoi pam ngasi baumi sing na mafam adu da chatluba matam da su Phougakchao Ikhai gi abuzam leirakta army gi gari ama thojilak yum gi sumang da khamduna leirami aduga Phougakchao Ikhai police station gi kha thangba saiton chatpa lambi dana mine protector vehicle ama su khamduna leirami aduga Tidim lambi gi Phougakchao Ikhai forest gate manakta su mine protector vehicle khamjinduna leirami haidiba gari sing asina numidang hek oirakpaga
Tidim lambi thinglaga thammi hairi aduga Phougakchao Ikhai gi thong mathaktasu central force singna check tawduna leirami Phougakchao Ikhai mamang laikai dagi Phougakchao Ikhai makha bazar taba thoksom laikai dasu barbed wire thamjinduna laikai gi mioi singna chatpada thingba thamhowi